ꯃꯩꯗꯣ ꯊꯣꯡ ꯃꯥꯜꯂꯦ ꯄꯣꯛꯑꯦ ꯉꯥ ꯃꯆꯥ ꯑꯃꯇꯪ ꯃꯔꯣꯏ ꯁꯣꯏꯕ ꯇꯤꯜꯍꯧ ꯇꯦꯖꯄꯇꯥ ꯍꯤꯡ ꯆꯅꯝ ꯁꯤꯡ ꯁꯅꯥꯕꯨꯟ ꯃꯀꯛ ꯃꯥꯟꯕ ꯈꯥꯡ ꯑꯁꯤꯃ ꯊꯥꯡꯒꯠꯄ ꯒ꯭ꯌꯥꯁꯀꯤ ꯃꯩꯔꯤ ꯆꯨꯈꯠꯄ ꯁꯅꯥꯕꯨꯟ ꯃꯀꯛ ꯃꯥꯟꯕ ꯈꯥꯡ ꯑꯁꯤ ꯁꯥꯕ ꯉꯥꯏꯕ ꯆꯥꯟꯅꯒꯗꯕ ꯆꯥꯡꯒꯤ ꯑꯆꯥꯊꯥꯎ ꯈꯔꯗꯪ ꯊꯥꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯡꯇꯣꯛꯄ ꯃꯈꯨꯝ ꯂꯩꯊꯣꯛꯄ ꯃꯈꯨꯝ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯆꯃꯔꯥ ꯑꯁꯤ ꯊꯥꯗꯠꯄ ꯊꯥꯗꯠꯈ꯭ꯔꯕ ꯏꯟꯁꯥꯡ ꯑꯁꯤꯒ ꯆꯥꯟꯅꯒꯗꯕ ꯆꯥꯡꯒꯤ ꯑꯆꯥꯊꯥꯎ ꯈꯔ ꯍꯩꯖꯟꯕ ꯑꯆꯥꯊꯥꯎ ꯁꯥꯕ ꯉꯥꯏꯕ ꯑꯣꯏꯅ ꯉꯥ ꯎꯠꯄ ꯆꯅꯝꯗꯒꯤ ꯑꯝꯇꯪ ꯍꯧꯖꯒꯦ ꯆꯅꯝ ꯈꯔ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯥꯗꯕ ꯑꯣꯜꯂꯨ ꯀꯥꯒꯤꯗꯅ ꯑꯃꯨꯛ ꯆꯅꯝꯅ ꯍꯥꯟꯅ ꯍꯧꯔꯦ ꯇꯦꯜꯍꯧ ꯂꯥꯛꯁꯜꯂꯦ ꯇꯦꯜꯍꯧꯒꯤ ꯈꯥꯕꯩ ꯑꯣꯠꯄ ꯇꯦꯖꯄꯇꯥ ꯃꯣꯔꯣꯛ ꯑꯇꯦꯛꯄꯤ ꯆꯅꯝ ꯇꯦꯜꯍꯧ ꯇꯦꯖꯄꯇꯥ ꯃꯣꯔꯣꯛ ꯑꯇꯦꯛꯄꯤꯒꯤꯗꯃꯛꯇ ꯈꯥꯕꯩ ꯂꯥꯛꯁꯟꯕ ꯑꯣꯠꯄ ꯁꯥ ꯃꯔꯣꯏ ꯈꯛꯇꯪ ꯆꯥꯏꯁꯟꯕ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯝ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯍꯤꯡ ꯃꯈꯨꯝ ꯍꯥꯡꯕ ꯍꯤꯡ ꯈꯔ ꯊꯥꯎ ꯑꯁꯥꯕꯗ ꯊꯥꯊꯕ ꯍꯤꯡꯒꯤꯗꯃꯛꯇ ꯈꯥꯕꯩ ꯂꯥꯛꯁꯟꯕ ꯑꯣꯠꯄ ꯀꯛ ꯇꯧꯔꯒ ꯑꯣꯠꯄ ꯄꯨꯟꯅ ꯍꯦꯛꯇ ꯑꯣꯠꯁꯟꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯊꯥꯊꯕ ꯑꯁ ꯑꯃ ꯌꯥꯟꯈꯤꯕ ꯃꯄꯥꯟꯗ ꯌꯥꯟꯈꯤꯕ ꯈꯨꯠꯅ ꯇꯛ ꯂꯥꯎꯅ ꯀꯣꯠꯊꯕ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯕ ꯃꯔꯣꯏ ꯃꯄꯥꯡ ꯑꯁꯤ ꯑꯣꯠꯄ ꯁꯤꯡ ꯈꯖꯤꯛꯇꯪ ꯆꯥꯏꯁꯟꯕ ꯄꯨꯟꯁꯤꯜꯂꯕ ꯃꯔꯣꯏ ꯃꯄꯥꯡ ꯑꯁꯤ ꯊꯥꯎꯒ ꯄꯨꯟꯅ ꯑꯣꯠꯄ ꯃꯆꯨ ꯆꯥꯃꯁ ꯑꯃꯇꯪ ꯀꯣꯠꯄ ꯃꯆꯨ ꯆꯥꯃꯁ ꯑꯁꯤ ꯄꯨꯔꯛꯄ ꯈꯥꯡꯗ ꯂꯪꯁꯤꯟꯕ ꯊꯥꯎ ꯑꯁꯥꯕꯗ ꯇꯥꯎꯁꯟꯕ ꯆꯥꯃꯁ ꯃꯆꯤꯠ ꯑꯃꯒ ꯄꯨꯕ ꯂꯪꯊꯕ ꯊꯥꯎꯗ ꯉꯧꯁꯟꯕ ꯏꯁꯤꯡ ꯇꯦꯡꯀꯣꯠ ꯑꯃꯇꯪ ꯇꯦꯛꯇꯒꯤ ꯀꯟꯕ ꯏꯁꯤꯡ ꯄꯨꯔꯛꯄ ꯉꯧꯔꯕ ꯃꯔꯣꯏ ꯃꯄꯥꯡ ꯑꯁꯤꯗ ꯍꯩꯖꯟꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯍꯩꯖꯟꯕ ꯑꯣꯠꯄ ꯏꯁꯤꯡ ꯌꯥꯎꯅ ꯑꯣꯠꯄ ꯃꯣꯔꯣꯛ ꯑꯁꯨꯕ ꯆꯥꯃꯁ ꯑꯃꯇꯪ ꯀꯣꯠꯄ ꯑꯇꯦꯟꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯣꯔꯣꯛ ꯄꯨꯕ ꯊꯥꯊꯕ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃꯒ ꯊꯥꯊꯕ ꯃꯣꯔꯣꯛ ꯃꯆꯨ ꯃꯔꯣꯏ ꯃꯄꯥꯡ ꯏꯁꯤꯡ ꯊꯥꯎ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯣꯠꯄ ꯆꯥꯟꯅꯒꯗꯕ ꯊꯨꯝꯒꯤ ꯆꯥꯡ ꯑꯣꯟꯕ ꯊꯨꯝ ꯄꯨꯔꯛꯄ ꯊꯨꯝ ꯆꯥꯏꯁꯟꯕ ꯊꯨꯝ ꯊꯥꯛꯆꯟꯕ ꯌꯥꯛꯄꯤꯗꯕꯤ ꯂꯥꯏ ꯈꯥꯕꯩ ꯂꯥꯛꯄ ꯑꯣꯠꯄ ꯐꯖꯅ ꯃꯟꯊꯣꯛꯂꯕ ꯐꯗꯤꯒꯣꯝ ꯑꯁꯤ ꯊꯠꯄ ꯐꯗꯤꯒꯣꯝ ꯈꯖꯤꯛꯇꯪ ꯄꯨꯔꯛꯄ ꯃꯔꯣꯏ ꯃꯄꯥꯡ ꯄꯨꯟꯅ ꯉꯧꯔꯕ ꯈꯥꯡ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯊꯥꯊꯕ ꯐꯗꯤꯒꯣꯝ ꯊꯥꯗꯕ ꯂꯣꯏꯕ ꯃꯀꯣꯛꯅ ꯃꯔꯨꯅꯤ ꯃꯀꯣꯛ ꯑꯃꯗꯒꯤ ꯑꯅꯤ ꯊꯣꯛꯂꯕ ꯇꯪꯈꯥꯏ ꯑꯅꯤꯁꯤꯗꯪ ꯊꯥꯊꯕ ꯃꯃꯤꯠ ꯎꯕ ꯅꯨꯡꯉꯥꯏꯇꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯃꯃꯤꯠ ꯈꯨꯝꯖꯤꯟꯖꯕ ꯑꯣꯠꯄ ꯍꯧꯕ ꯉꯥꯏꯍꯥꯛ ꯉꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯌꯥꯠ ꯃꯨꯕꯤ ꯍꯋꯥꯏ ꯊꯔꯥꯛ ꯍꯥꯏꯕꯗꯨ ꯃꯁꯤꯔꯥ ꯃꯀꯣꯛ ꯈꯛꯇꯪꯅꯁꯨ ꯌꯥꯗꯦ ꯃꯁꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯥꯁꯨ ꯌꯥꯎꯅ ꯊꯥꯊꯔꯛꯄ ꯈꯥꯕꯩ ꯂꯥꯛꯁꯟꯕ ꯑꯣꯠꯄ ꯍꯧꯕ ꯐꯖꯅ ꯑꯣꯠꯄ ꯃꯀꯣꯛꯅ ꯃꯔꯨ ꯑꯣꯏꯖꯔꯕꯁꯨ ꯃꯀꯣꯛ ꯑꯃꯗꯤ ꯃꯁꯥ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯒ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯀꯣꯛꯅ ꯃꯔꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯀꯥꯎꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯤ ꯃꯔꯛ ꯑꯁꯤꯗ ꯃꯔꯨꯕꯨꯁꯨ ꯀꯥꯎꯊꯣꯛꯄ ꯌꯥꯗ꯭ꯔꯤ ꯉꯥꯗ ꯌꯥꯎꯕ ꯃꯔꯨ ꯑꯁꯤꯅ ꯃꯇꯣꯡꯁꯤꯡ ꯑꯁꯤ ꯇꯣꯏꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯕꯅꯤ ꯒꯤꯂꯥꯁꯀꯤ ꯃꯈꯨꯝ ꯑꯁꯤ ꯈꯨꯝꯖꯤꯟꯕ ꯉꯥꯏꯍꯥꯛ ꯑꯣꯝꯗꯨꯅ ꯊꯝꯕ ꯃꯈꯌꯥꯠ ꯃꯨꯕꯤ ꯍꯋꯥꯏ ꯊꯔꯥꯛ ꯑꯃꯗꯤ ꯑꯂꯨ ꯈꯔ ꯑꯁꯤ ꯍꯩꯖꯟꯕ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯇꯔꯪ 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 ꯍꯥꯏꯅ ꯇꯥꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯝꯗꯨꯅ ꯊꯝꯂꯨꯔꯕ ꯏꯟꯁꯥꯡ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯅꯤꯡ ꯅꯞꯄꯒꯤ ꯇꯟꯖꯥ ꯌꯧꯔꯕ ꯑꯣꯠꯄ ꯍꯧꯕ ꯐꯖꯅ ꯍꯦꯛꯇ ꯑꯣꯠꯄ ꯇꯣꯏꯔꯁꯨ ꯇꯣꯏꯅ ꯑꯣꯠꯄ ꯌꯥꯝ ꯇꯣꯏꯕꯗꯤ ꯅꯠꯇꯕ ꯑꯗꯨꯝ ꯌꯥꯔꯒꯗꯕ ꯌꯥꯅ ꯌꯥꯅꯕ ꯄꯥꯛꯅ ꯄꯥꯛꯅꯕ ꯁꯤꯜꯂꯕ ꯑꯣꯠꯄ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯈꯔꯗꯪ ꯇꯦꯛ ꯑꯁꯤꯗꯒꯤ ꯇꯦꯡꯀꯣꯠ ꯑꯁꯤꯅ ꯀꯜꯂꯒ ꯄꯨꯔꯛꯄ ꯏꯟꯁꯥꯡ ꯑꯁꯤꯗ ꯍꯩꯖꯤꯟꯖꯕ ꯈꯖꯤꯛꯇꯪꯒ ꯍꯩꯖꯤꯟꯖꯕ ꯑꯣꯠꯄ ꯍꯧꯕ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯕꯒꯤ ꯃꯑꯣꯡ ꯃꯔꯣꯏ ꯊꯠꯄ ꯏꯁꯤꯡꯒꯤ ꯆꯥꯡ ꯁꯤꯡ ꯈꯖꯤꯛꯇꯪ ꯊꯥꯊꯕ
ꯁꯥ ꯃꯔꯣꯏ ꯈꯖꯤꯛꯇꯪ ꯊꯥꯊꯕ ꯐꯗꯤꯒꯣꯝ ꯈꯖꯤꯛꯇꯪ ꯄꯨꯔꯛꯄ ꯏꯟꯁꯥꯡ ꯑꯁꯤꯗ ꯊꯥꯊꯕ ꯁꯧꯕ ꯕꯗ꯭ꯔꯪ 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 ꯁꯧꯕ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒ ꯌꯦꯡꯕ ꯍꯥꯎꯔꯒꯗꯕ ꯃꯑꯣꯡ ꯌꯥꯔꯛꯂꯕ ꯃꯑꯣꯡ ꯑꯗꯨꯕꯨ ꯁꯣꯏꯗꯕ ꯉꯝꯗꯕ ꯀꯥꯎꯗꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯏꯟꯁꯥꯡ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯑꯈꯪꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯝꯃꯨ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯐꯗꯤꯒꯣꯝ ꯊꯥꯛꯆꯟꯕ ꯁꯤꯡ ꯇꯥꯞ ꯄꯥꯏꯈꯠꯆꯕ ꯁꯤꯡ ꯂꯪꯁꯟꯕ ꯁꯥ ꯃꯔꯣꯏ ꯑꯁꯤꯁꯨ ꯊꯥꯛꯆꯟꯕ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯑꯣꯠꯄꯣꯏ ꯑꯣꯠꯇꯕꯣꯏ ꯃꯔꯣꯏ ꯃꯄꯥꯡ ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯑꯣꯠꯄ ꯂꯣꯏꯁꯟꯈ꯭ꯔꯕ ꯃꯩ ꯃꯨꯊꯠꯈ꯭ꯔꯕ ꯈꯥꯕꯩ ꯑꯃ ꯁꯤꯜꯂꯒ ꯂꯥꯛꯆꯕ ꯈꯖꯤꯛꯇꯪ ꯀꯣꯠꯄ ꯇꯦꯡꯀꯣꯠ ꯑꯁꯤꯗ ꯀꯣꯠꯄ ꯃꯀꯣꯛ ꯍꯥꯞꯊꯖꯕ ꯂꯦꯟꯗꯤꯡ ꯁꯥꯏꯠ ꯌꯧꯔꯕꯗ ꯇꯥꯞ ꯄꯥꯏꯈꯠꯆꯕ ꯒ꯭ꯔꯛ ꯃꯀꯣꯛ ꯇꯥꯔꯛꯎꯅꯦ ꯃꯀꯣꯛ ꯇꯥꯈ꯭ꯔꯕ ꯃꯆꯨꯗꯤ ꯈꯤꯇꯪ ꯋꯥꯠꯈ꯭ꯔꯕꯅꯦ ꯑꯗꯣ ꯌꯥꯔꯦꯅ ꯂꯧꯔꯒꯦ ꯑꯗꯨꯒ ꯎꯇꯤꯁꯤꯁꯨ ꯍꯦꯛꯇ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯖꯕ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯂꯥꯗꯁꯦ ꯇꯥꯞ ꯄꯥꯏꯈꯠꯆꯕ ꯅꯥꯀꯟ ꯈꯔ ꯍꯥꯞꯄ ꯇꯣꯠꯄ ꯍꯧꯕ ꯃꯩꯗꯣ ꯊꯣꯡ ꯃꯥꯜꯂꯦ ꯄꯣꯛꯑꯦ